BISHNUPUR District Police Amadi Taragataruk SHUBA KUMAON REGIMENT ke APUNBA team AMANA ngasi Kolbung Amadi Phoubhakchao Ikhai MAMANG LEIKAI gi marakta CHELLIBA KHUGA TUREL gi Akoibadagi bom Yaona YAMLABA Khutsu Khutlai kaya Phagatpa Ngamkhre Police dagi fangba paw magi matungina kaknaba paw ma fangbadagi IGP John 2 DIG Range 3 amadi BISHNUPUR District SP gi meeting makhada ngase ayu combined team aduna Kolbung Amadi Phoubhakchao Ikhai MAMANG LEIKAI gi marakta CHELLIBA KHUGA TUREL gi Akoibada question duna search operation chathaki operation aduda bom Yaona Khutsu Khutlai kaya ama Phagatpa ngamkhi faraba Khutsu Khutlai sing adudi magazine Yaona carbine ma magazine Yaona country made 9mm pistol ama 9mm round ahum IHE hand grenade mari improvised motor tube ama 51mm IHE motor cell ani smoke cell ama improvised mortar cell taragataret 12 bore round mapan amadi gun powder gram chani ni faraba Khutsu Khutlai sing adu makhataba logi thabak lokhanaba Phoubhakchao Ikhai police station da sinakra haina paw sina makhatagi